Itaw, Rickshaw driver, ngasigi busel kya tajarage nangbo. Nungsa maragsida wabudi waramni haibabu thaudre chara hendoriba natra. Itaw, akoidi officer macha amsu oisaluramnina kari haitare punsise nungai mandana ko wasalakpa myawsalabne. Ai hujik chalije sisu koi party tawba chakhaini. Itaw di sigumba gase nongmata matam kai thobaga sangamaroine. Rickshaw thawraga nongmagi seng pubani naba. Mani itaw ningthepna haiba yam chumi. Aikhoibudi Rickshaw thawraga nongmagi chara tanjaribanido. Aduna itaw hidongna matam kai thoktana se party ga tawba chatana tawbase akhoidi phangde. Itaw Rickshaw thawraga chingchak pubanina matam ngaktabu kai thokpa sangde. Nongma numit amase aigiti yamna pamujakre. Khallibani aina nongma numit ama lepubada chakse chara heladra haidana aikhoibudi kaishu khandedo. Piiba angangsingdo chara di helaningde itaw. Aduna nongma numit amagi charaje talibanina lepa yati haitare khoidi. Aduni ne itaw Rickshaw driver amagi mathause hek lepada chara hendoribanido. Aikhoibudi officer oiruramnina tha amagi tolopto lengdabida adum pire hairiba. Chana thaknaba leikhraga are mapasingdo adum saving toba ngami. Khangdre dai taw akhoi gi punsi se nungai khrajani. Adubuni itaw aina khwaidigi nungaitaba amadi lei he. Itaw na nungaitaba ama lei harisibu kari oirabano itaw. Paisa paiba aigi isana tamba school da lairaba nangi nachadu tamhalibado madumadi itaw ita singna yaningde he. Aina haidi nanglaiga thakse yam khenaidana. Aduna maram oiraga nangna Rickshaw thawraga talakpa paisaduna imung manung puba phawba ngamdringaiduna migi school phakraba paisa chawkrabadu tamhalidubu ate itaw nang wage na hauriraba nate government school mayam amsu lairi free da tamba yaba mayam amsu lairi asida tamanba kai kai kisini aina hairise itaw nungsidana hairini ko itawbu wahaningdadana hairibane aina hairise itaw sumlobune anakpada leiriba government school je sida tamange tawbani ado oja su yaudaba sarcha su yaudaba aduda khara pharak tagadrana aina tamhalubane khara thapa government school afaba lei aduda chalangadabadu khara khudong chadre taw aduna ne aisu mapa ma oina ai zabudi yamna makhong sengna semba pami taw ai ma Rickshaw driver oirasu ai gi zabudi ohaningde taw itaw aina Rickshaw driver ama oitargasune aigi zabudi ai mi oinaba semgena khale itaw warasu waza sanuda kaishu kaidi mama mapa aikoina hinglibase ichagi damaktani icha yaudrabadi arembani itaw ichagi mapana hayeng aikhoisu khuya tushina sigadoribani itaw icha se mi oinaba semdaba yade mase mama mapa oiba khoigi ithawni ne itaw itawna dumain khaladi kaishu kaidida itawbu waningdabagi sum haibanida adu itaw wega sumai sum wari sar ledina matam mangkhrani itaw kisu customer mangni haiba customer do mangadi oren chara heladi kamai tawni itaw ha itaw cheng keji amani gi paisa bu tarabo tawro akoi su party chatlukige orendi thakairu doini angang bani taw nei doini orendi isaiga satharu doini chale taw tahoro fare itaw su party do nungaina yaubiruro aikhoidi itaw hoi punsido phangba ngamba jana tida hayeng isa se matik chara kanda mi oira kandoina nungairagi itaw aisu mi ama lakwa male itaw su yaubiro ko dudi embi ngasidi mi kaya tongde chengse keji amati walakpane ngasi nungdangi khara thongo aduga hayeng ayuki khara khaw aduga ne ichadi mabuktana pijasiko nang aidi khajik watak tokse ichado horen pung thengabuk lairik pagadoribane isa se mi oina semgadabani ko hayeng ichana mi oira pamatamdane ibani kisu nungai ba saruk soidana gi thungakani lembi ketangdi khangsiko isa sina mi oiti phawbudi tamo aidi kaya saningba phawdida pukse itan thangale aduga mana tamodi Rickshaw thoba chatlibane mi arum ba kaya ama puribane aduna tamosu puktana pijaninge tamo ayoina watak tokeba aidi mahusana saksu kaya sagande tamoga isagadi puktana pijaninge tamo aidi
kaya thoinasу ꯆꯥꯅꯤꯡꯕ ꯐꯥꯎꯗꯦꯗ ꯂꯦꯝꯕꯤ ꯌꯥꯔꯦ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯅꯪꯁꯨ ꯅꯁꯥ ꯁꯣꯛꯀꯗꯧꯔꯤꯕꯅꯤ ꯈꯖꯤꯛ ꯈꯖꯤꯛ ꯋꯥꯠꯈꯤꯕꯗꯨꯅꯅꯦ ꯂꯥꯏꯅꯥ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯆꯞ ꯃꯥꯟꯅꯅ ꯆꯥꯁꯦ ꯂꯦꯝꯕꯤ ꯅꯪꯁꯦ ꯑꯩꯒꯤꯗ ꯂꯩꯕꯗꯒꯤ ꯌꯥꯝ ꯋꯥꯔꯦꯀꯣ ꯑꯗꯣ ꯑꯩ ꯍꯣꯠꯅꯒꯦ ꯑꯩ ꯀꯟꯅ ꯍꯣꯠꯅꯒꯦ ꯂꯦꯝꯕꯤ ꯑꯩꯒꯤ ꯏꯆꯥꯁꯦ ꯃꯤ ꯑꯣꯏꯔꯕ ꯃꯇꯝꯗ ꯅꯪꯕꯨ ꯂꯨꯅ ꯆꯥꯟꯅ ꯊꯝꯕ ꯉꯝꯒꯅꯤ ꯑꯩ ꯂꯦꯝꯕꯤ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯇꯥꯃꯣ ꯌꯥꯔꯤꯁꯦ ꯌꯥꯅ ꯌꯥꯅꯕ ꯍꯥꯏꯕꯗꯨꯅꯦ ꯑꯗꯣ ꯁꯤꯒꯨꯝꯕ ꯋꯥꯔꯤꯁꯦ ꯁꯥꯒꯨꯝꯁꯦ ꯑꯉꯥꯡꯅ ꯇꯥꯈ꯭ꯔꯒ ꯅꯨꯡꯉꯥꯏꯇꯦꯕ ꯍꯧꯖꯤꯛ ꯃꯥꯗꯤ ꯂꯥꯏꯔꯤꯛ ꯀꯟꯅ ꯍꯣꯠꯅꯔꯤꯕ ꯃꯇꯝꯅꯦ ꯁꯤꯒꯨꯝꯕ ꯂꯩꯇ ꯂꯥꯏꯔꯒꯤ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯤꯗ ꯇꯥꯔꯒꯅꯦ ꯂꯥꯏꯔꯤꯛ ꯄꯥꯕ ꯌꯥꯔꯣꯏꯕ ꯇꯥꯃꯣ ꯑꯩ ꯃꯉꯣꯟꯗ ꯗꯤꯁꯇꯔꯕ ꯑꯝꯇ ꯄꯤꯅꯤꯡꯗꯦ ꯇꯥꯃꯣ ꯈꯣꯡ ꯈꯨꯠꯇꯣ ꯍꯥꯝꯗꯣꯛꯄꯤꯔꯨꯔꯣ ꯏꯁꯤꯡ ꯑꯁꯥꯕꯁꯨ ꯂꯩꯍꯧꯔꯕꯅꯦ ꯑꯩ ꯆꯥꯛ ꯊꯥꯡꯒꯠꯂꯨꯔꯒꯦ ꯇꯥꯃꯣ ꯉꯟꯅ ꯆꯥꯁꯦ ꯍꯣ ꯐꯔꯦ ꯐꯔꯦ ꯉꯟꯅ ꯆꯥꯕꯅꯁꯨ ꯐꯩ ꯑꯌꯨꯛꯇ ꯉꯁꯥꯏ ꯆꯥꯛ ꯆꯥꯕꯗꯨꯗꯒꯤ ꯍꯦꯟꯅ ꯀꯩꯝ ꯆꯥꯔꯝꯈꯤꯔꯣꯏꯅꯦ ꯏꯆꯥ ꯁꯅꯥꯁꯨ ꯑꯣ ꯉꯟꯅ ꯊꯣꯡꯉꯨꯔꯣ ꯉꯟꯅ ꯆꯥꯔꯒꯅꯦ ꯄꯣꯊꯥꯕ ꯍꯥꯏꯕꯗꯨꯅꯦ ꯍꯣꯏ ꯇꯥꯃꯣ 이해 ꯑꯩꯁꯨ ꯀꯥꯎꯏꯅꯦ ꯆꯥꯛꯈꯨꯝ ꯏꯁꯤꯡ ꯂꯩꯇ꯭ꯔꯤꯕꯅꯤ ꯇꯥꯃꯣ ꯑꯩ ꯑꯝꯇ ꯁꯣꯛꯎꯈꯤꯒꯦ ꯇꯥꯃꯣꯁꯨ ꯈꯣꯡ ꯈꯨꯠꯇꯣ ꯍꯥꯝꯗꯣꯛꯄꯤꯔꯨꯔꯣ ꯑꯗꯨꯒ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯇꯥꯛꯅꯕ ꯉꯥꯜꯂꯤꯉꯩꯗ ꯁꯣꯛꯇꯣꯛꯎꯔꯣ ꯑꯩꯁꯨ ꯉꯁꯤꯗꯤ ꯏꯆꯥ ꯁꯅꯥꯒ ꯃꯦꯠ ꯍꯣꯠꯀꯗꯧꯔꯤꯕꯅꯤ ꯃꯥ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯑꯃꯅꯤ ꯌꯥꯎꯕ ꯍꯥꯏꯕꯅꯤ ꯇꯨꯏꯁꯟꯁꯨ ꯇꯝꯍꯟꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯑꯩꯅ ꯇꯦꯛ ꯇꯦꯛ ꯇꯥꯛꯏꯁꯦ ꯊꯋꯥꯏ ꯌꯥꯎꯅ ꯇꯥꯈ꯭ꯔꯕ ꯁꯣꯛꯎꯔꯣ ꯑꯩꯈꯣꯏꯒꯤꯗꯤ ꯉꯔꯥꯡ ꯄꯥꯕꯨꯡꯅ ꯆꯤꯛꯀꯟ ꯂꯩꯔꯛꯑꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯃꯥꯅꯅꯦ ꯐ꯭ꯔꯥꯏ ꯔꯥꯏꯁ ꯇꯧꯔꯒ ꯍꯥꯞꯄꯛꯏꯅꯦ ꯇꯤꯐꯤꯟꯁꯦ ꯁꯅꯥ ꯅꯪꯒꯤꯗꯤ ꯀꯩ ꯍꯥꯞꯄꯛꯀꯦ ꯅꯣꯏ ꯅꯄꯥꯗꯨꯗꯤ ꯂꯤꯛꯁꯣ ꯊꯧꯕꯅꯤꯅ ꯅꯪꯒꯤꯗꯤ ꯆꯤꯛꯀꯟ ꯀꯥꯗꯣ ꯂꯩꯕꯤꯔꯝꯃꯣꯏꯅꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯤ ꯑꯣꯐꯤꯁꯔꯅꯦ ꯑꯗꯨꯅ ꯄꯩꯁꯥ ꯃꯌꯥꯝ ꯄꯥꯏ ꯄꯩꯁꯥ ꯄꯥꯏꯕꯅꯤꯅ ꯑꯩꯅ ꯆꯥꯅꯤꯡꯕ ꯆꯥꯒꯦ ꯍꯥꯏꯕꯗ ꯂꯣꯏ ꯂꯩꯕꯤ ꯅꯪꯒꯤꯗꯤ ꯀꯩꯝ ꯂꯩꯕꯤꯔꯝꯃꯣꯏꯅꯦ ꯑꯩꯗꯤ ꯆꯤꯛꯀꯟ ꯀꯩꯁꯨ ꯆꯥꯅꯤꯡꯗꯦꯗ ꯑꯩꯒꯤꯗꯤ ꯏꯃꯥꯅ ꯆꯥꯛ ꯉꯧꯔꯒ ꯍꯥꯞꯄꯦ ꯑꯗꯨꯒ ꯑꯃꯅ ꯑꯋꯥꯊꯕꯤ ꯑꯃꯨꯟꯕꯁꯦ ꯃꯀꯛ ꯀꯛꯑꯒ ꯍꯥꯞꯄꯛꯑꯦ ꯇꯨꯀꯠꯆꯩ ꯂꯥꯏꯔꯕꯒꯤ ꯍꯦꯟꯖꯥꯡꯅꯤꯅꯦ ꯆꯥꯛꯇ ꯉꯧꯔꯒ ꯑꯋꯥꯊꯕꯤ ꯑꯃꯨꯟꯕ ꯈꯔ ꯍꯥꯞꯆꯤꯜꯂꯒ ꯆꯥꯏꯗꯨꯕꯨ ꯇꯨꯀꯠꯆꯗ꯭ꯔꯣ ꯇꯟꯗ꯭ꯔꯣ ꯕꯤꯀꯥꯁ ꯅꯪꯅ ꯆꯥꯔꯤꯗꯨꯗꯒꯤꯗꯤ ꯑꯩꯅ ꯆꯥꯔꯤꯁꯤꯅ ꯍꯦꯟꯅ ꯍꯛꯆꯥꯡ ꯐꯕ ꯍꯦꯟꯗꯣꯏꯅꯦ ꯆꯥꯛꯁꯨ ꯆꯥꯕ ꯎꯍꯩ ꯋꯥꯍꯩꯁꯨ ꯆꯥꯕ ꯁꯤꯅ ꯍꯦꯟꯅ ꯐꯠꯇ꯭ꯔꯣ ꯅꯪꯗꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯤꯛꯀꯟ ꯑꯗꯨꯝ ꯆꯥꯏ ꯆꯤꯛꯀꯟ ꯌꯥꯝ ꯆꯥꯕꯁꯦ ꯐꯠꯇꯕꯅꯤꯀꯣ ꯅꯃꯥꯏꯒꯗꯣ ꯂꯣꯏ ꯅꯣꯏꯊꯣꯔꯛꯏꯗꯣ ꯂꯥꯏꯅꯥ ꯖꯥ ꯂꯥꯛꯑꯦ ꯍꯥꯏꯕꯅꯤꯀꯣ ꯍꯦ ꯂꯤꯛꯁꯣ ꯗ꯭ꯔꯥꯏꯚꯔꯒꯤ ꯃꯆꯥ ꯅꯪꯅ ꯆꯤꯛꯀꯟ ꯆꯥꯕ ꯐꯪꯗ꯭ꯔꯒ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ ꯆꯥꯅꯤꯡꯉꯦ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯣ ꯆꯥꯕꯗꯤ ꯐꯪꯗ꯭ꯔꯕꯅꯤꯅ ꯂꯥꯏꯅꯥ ꯖꯥ ꯂꯥꯛꯏ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤꯗꯤꯅꯦ ꯑꯩꯅ ꯆꯥꯅꯤꯡꯉꯦꯅ ꯍꯥꯏꯕꯗꯅꯦ ꯂꯩꯔꯒ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯈꯪꯉꯕ ꯀꯨꯁꯤ ꯆꯥꯕꯗꯤ ꯐꯪꯗ꯭ꯔꯕꯅꯤꯅ ꯂꯥꯏꯅꯥ ꯖꯥ ꯂꯥꯛꯀꯅꯤ ꯀꯥꯏꯅꯒ ꯕꯤꯀꯥꯁ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯣ ꯂꯤꯛꯁꯣ ꯊꯧꯋꯦ ꯂꯤꯛꯁꯣ ꯊꯧꯔꯁꯨꯅꯦ ꯃꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯆꯥꯗ ꯇꯧꯒꯗꯕꯗꯣ ꯆꯞ ꯆꯥꯅ ꯇꯧꯋꯦ ꯄꯥꯕꯨꯡꯅ ꯑꯩꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯔꯤ ꯂꯥꯏꯔꯤꯛ ꯇꯝꯍꯜꯂꯤ ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯅꯨꯡꯉꯥꯏꯕ ꯑꯃꯐꯥꯎ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯂꯤꯛꯁꯣ ꯊꯧꯔꯤꯁꯤꯁꯨ ꯑꯩꯒꯤꯗꯃꯛꯇꯅꯤ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯀꯔꯤꯁꯨ ꯋꯥꯠꯇꯦ ꯅꯣꯏꯗꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯌꯥꯝ ꯄꯥꯏꯕꯅꯤꯅ ꯑꯐꯕ ꯑꯣꯖꯥꯗꯒ ꯇꯨꯏꯁꯟ ꯆꯠꯇꯥꯏꯅꯦ ꯑꯗꯣ ꯑꯩꯗꯤ ꯇꯨꯏꯁꯟ ꯆꯠꯄ ꯉꯝꯗꯦ ꯄꯥꯕꯨꯡꯅ ꯇꯥꯛꯑꯦ ꯄꯥꯕꯨꯡꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄꯗꯣ ꯑꯩ ꯃꯨꯟꯅ ꯇꯥꯏ ꯑꯗꯨꯒ ꯁ꯭ꯀꯨꯜꯁꯤꯒꯤꯁꯨ ꯑꯩꯅ ꯇꯣꯞꯄꯔꯅꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅꯅꯦ ꯂꯤꯛꯁꯣ ꯊꯧꯔꯝꯗ꯭ꯔꯕ ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯃꯝꯗꯕꯁꯨ ꯌꯥꯏ ꯄꯥꯕꯨꯡꯅ ꯂꯤꯛꯁꯣ ꯊꯧꯔꯤꯕꯁꯦ ꯑꯩꯒꯤꯗꯃꯛꯇꯅꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯩ ꯀꯩꯁꯨ ꯂꯩꯇꯦ ꯑꯍꯦꯟꯕꯁꯨ ꯄꯥꯝꯗꯦ ꯅꯪꯅ ꯆꯥꯔꯤꯕ ꯑꯍꯥꯎꯕꯗꯨꯗꯤ ꯆꯥꯔꯁꯨ ꯌꯥꯏ ꯆꯥꯗ꯭ꯔꯁꯨ ꯌꯥꯏ ꯑꯗꯨꯗꯤ ꯊꯣꯏꯅ ꯀꯩꯁꯨ ꯗꯔꯀꯥꯔ ꯑꯣꯏꯕ ꯄꯣꯠ ꯅꯠꯇꯦ ꯈ꯭ꯋꯥꯏꯗꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯄꯣꯠꯁꯦ ꯄꯨꯟꯁꯤꯒꯤ ꯈꯣꯡꯐꯝ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯕꯗ ꯆꯪꯉꯤꯕ ꯑꯈꯥꯡ ꯀꯟꯕꯗꯣ ꯃꯗꯨꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯗꯤ ꯇꯥꯏꯟꯗꯦ ꯑꯦꯗꯚꯥꯏꯁꯀ ꯄꯤꯔꯤꯅꯤꯅꯦ ꯂꯤꯛꯁꯣ ꯗ꯭ꯔꯥꯏꯚꯔꯒꯤ ꯃꯆꯥꯁꯤꯗꯤ ꯑꯣꯏ ꯂꯤꯛꯁꯣ ꯗ꯭ꯔꯥꯏꯚꯔꯒꯤ ꯃꯆꯥ ꯈꯨꯃꯨꯛ ꯁꯦꯒꯥꯏꯕꯒ ꯇꯣꯡꯉꯒ ꯁ꯭ꯀꯨꯜ ꯀꯥꯔꯛꯏꯗꯣ ꯅꯃꯥꯏꯗꯤ ꯀꯥꯏꯗ꯭ꯔꯣ ꯑꯣꯏ ꯁ꯭ꯀꯨꯜꯁꯤꯒꯤ ꯅꯪꯅ ꯇꯣꯞꯄꯔ ꯑꯣꯏꯔꯒ ꯀꯩꯗꯧꯔꯒꯦ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤ ꯇꯣꯞꯄꯔꯔꯣ ꯅꯪꯕꯣ ꯌꯥꯝꯅ ꯂꯥꯏꯔꯤꯛ ꯍꯩꯕꯒ ꯁꯥꯅꯤꯡꯉꯤꯔꯣ ꯅꯪꯒꯤꯁꯦ ꯇꯣꯞꯄꯔꯅꯤ ꯀꯥꯏꯅꯒ ꯑꯣꯏ ꯅꯪꯅ ꯁ꯭ꯀꯨꯜꯁꯤꯒꯤ ꯇꯣꯞꯄꯔ ꯑꯣꯏꯔꯁꯨꯅꯦ ꯑꯩꯅ ꯇꯣꯡꯉꯤꯕ ꯈꯣꯡꯎꯞꯁꯦ ꯁꯤꯅ ꯍꯦꯟꯅ ꯃꯃꯜ ꯌꯥꯝꯃꯤ ꯅꯉꯣꯟꯗꯩꯗꯤ ꯅꯪ ꯅꯁꯥꯗꯣ ꯄꯨꯂꯞ ꯂꯩ ꯀꯣꯟꯅꯅꯤ ꯕꯤꯀꯥꯁ ꯅꯪ ꯀꯩꯗꯧꯔꯒꯦ ꯌꯥꯝ ꯁꯥꯎꯔꯤꯗꯨꯕꯣ ꯑꯩꯅ ꯀꯩ ꯍꯥꯏꯈ꯭ꯔꯒꯦ ꯍꯣꯏ ꯐꯔꯦꯅꯦ ꯑꯩꯕꯨꯗꯤ ꯂꯥꯏꯔꯕ ꯃꯆꯥꯅꯦ ꯏꯄꯥꯗꯣ ꯂꯤꯛꯁꯣ ꯊꯧꯋꯤ ꯂꯤꯛꯁꯣ ꯊꯧꯔꯒ ꯑꯗꯨꯗꯩ ꯐꯪꯉꯛꯄꯗꯨꯅ ꯆꯦꯡ ꯆꯥꯛ ꯋꯥꯜꯂꯤ ꯑꯗꯨꯒ ꯑꯩꯒꯤ ꯁ꯭ꯀꯨꯜ ꯇꯝꯍꯜꯂꯛꯏꯅꯤ ꯑꯗꯣ ꯁ꯭ꯀꯨꯜꯁꯤꯒꯤꯁꯨ ꯇꯣꯞꯄꯔ ꯑꯣꯏꯔꯦ ꯑꯩꯅ ꯇꯨꯏꯁꯟꯁꯨ ꯆꯠꯄ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯕꯅꯤꯅ ꯇꯤꯐꯤꯟꯁꯤꯁꯨ ꯆꯥꯛ ꯉꯧꯔꯒ ꯍꯥꯞꯄꯤ ꯑꯗꯒꯤ ꯑꯋꯥꯊꯕꯤ ꯈꯔ ꯍꯥꯞ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯅꯪꯕꯨꯗꯤ ꯑꯣꯐꯤꯁꯔꯒꯤ ꯃꯆꯥꯅꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯌꯥꯝ ꯄꯥꯏ ꯗ꯭ꯔꯦꯁꯃꯛꯇ ꯁꯦꯠꯂꯁꯨ ꯑꯇꯥꯡꯕ ꯇꯨꯏꯁꯟ ꯆꯠꯂꯁꯨ ꯑꯇꯥꯡꯕ ꯑꯣꯖꯥꯈꯩꯗ ꯆꯠꯄ
ꯑꯗꯣ ꯀꯩꯗꯧꯁꯦ ꯍꯥꯏꯕꯅꯣ ꯅꯪ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯔꯦ ꯑꯩꯅ ꯌꯥꯝ ꯂꯥꯏꯔꯔꯦ ꯀꯩꯗꯧꯁꯦ ꯍꯥꯏꯕꯅꯣ ꯑꯗꯣ ꯅꯪ ꯑꯗꯨꯝ ꯁꯥꯎꯔꯤꯗꯣ ꯀꯩꯗꯧꯔꯒꯦꯕ ꯑꯁ ꯀꯩꯁꯨ ꯇꯧꯗꯦ ꯅꯪꯒ ꯑꯩꯒ ꯄꯨꯟꯁꯤ ꯃꯍꯤꯡꯗꯣ ꯌꯥꯝ ꯊꯤꯅ ꯈꯦꯠꯅꯩꯌꯦꯗꯣ ꯁꯨꯝ ꯍꯥꯏꯕꯩ ꯋꯥꯅꯤ ꯅꯪ ꯃꯈꯥꯗ ꯑꯩꯅ ꯑꯋꯥꯡꯕꯗ ꯈꯪꯉꯦꯗꯅ ꯑꯗꯨ ꯈꯪꯅ ꯆꯠꯂꯣ ꯍꯥꯏꯕꯩ ꯋꯥꯅꯤ ꯆꯨꯝꯃꯦ ꯑꯗꯨꯕꯨꯗꯤ ꯌꯥꯝꯅ ꯑꯩꯕꯨꯗꯤ ꯂꯥꯏꯔ ꯃꯆꯥꯅꯦ ꯅꯣꯡꯃꯇꯪ ꯆꯥꯔꯒ ꯇꯣꯛꯄꯁꯨ ꯌꯥꯎꯏꯗ ꯑꯅꯤꯔꯛ ꯆꯥꯗꯕ ꯑꯗꯨ ꯐꯔꯦꯅꯦ ꯆꯥꯁꯜꯂꯣ ꯑꯩꯁꯨ ꯆꯥꯁꯜꯂꯒꯦ ꯕꯦꯜꯁꯦ ꯇꯥꯔꯛꯑꯅꯤ ꯑꯣꯖꯥ ꯑꯃꯨꯛ ꯆꯪꯒꯦ ꯍꯥꯏꯔꯛꯑꯅꯤ ꯆꯥꯁꯜꯂꯣ ꯕꯤꯀꯥꯁ ꯇꯥꯃꯣ ꯑꯉꯥꯡꯗꯣ ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇꯦꯃꯤ ꯀꯩꯗꯧꯕꯒ ꯌꯥꯎꯔꯖꯥꯠꯅꯣ ꯈꯪꯗꯦꯗ ꯉꯁꯥꯏꯁꯨ ꯄꯩꯁꯥ ꯄꯨꯈꯤꯕꯅꯦ ꯑꯩꯉꯣꯟꯗꯒꯤ ꯂꯨꯄꯥ 1,000 ꯇꯥꯃꯣ ꯑꯝꯇ ꯆꯠꯄꯤꯔꯨꯆꯣꯕ ꯑꯁ꯭ꯋꯥꯏꯕꯨꯛꯇ ꯌꯦꯡꯕꯤꯔꯨꯆꯣꯕ ꯄꯥꯈꯠꯄꯗ ꯂꯣꯏꯔꯦꯗ ꯑꯩꯗꯤ ꯍꯦꯔꯥ ꯀꯩꯁꯨ ꯇꯧꯔꯝꯃꯣꯏꯗ ꯑꯩꯒꯤ ꯏꯆꯥꯅꯕꯨ ꯃꯥꯡꯉꯦ ꯍꯥꯏꯕ꯭ꯔꯣ ꯃꯃꯥꯟꯅꯕꯈꯩꯒ ꯄꯨꯜꯂꯝꯕꯁꯨ ꯌꯥꯏꯗ ꯉꯁꯤ ꯑꯦꯛꯖꯥꯝ ꯂꯣꯏꯕ ꯅꯨꯃꯤꯠꯅꯦ ꯍꯥꯏꯕꯅꯦ ꯄꯨꯟꯖꯁꯅꯨ ꯀꯩꯗꯧꯔꯒꯦ ꯂꯨꯄꯥ 1,000ꯗꯨꯅ ꯀꯣꯟꯕꯨ ꯀꯣꯟꯅꯔꯝꯃꯣꯏ ꯈꯔ ꯌꯥꯝ ꯄꯤꯕꯤꯒꯣ ꯌꯥꯗ꯭ꯔꯣ ꯑꯩꯁꯨ ꯕꯥꯔꯗꯦ ꯄꯥꯔꯇꯤ ꯑꯃ ꯆꯠꯀꯗꯕꯅꯦ ꯏꯃꯥꯟꯅꯕꯒꯤ ꯃꯆꯥ ꯑꯃꯒꯤ ꯅꯪꯁꯨ ꯆꯧꯁꯤꯗꯅ ꯀꯔꯤꯅꯣꯅꯦ ꯇꯥꯃꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯉꯥꯡ ꯍꯜꯂꯛꯇ꯭ꯔꯤ ꯍꯥꯏꯔꯒ ꯑꯗꯨꯛ ꯌꯥꯝꯅ ꯃꯣꯗꯥ ꯅꯨꯡꯉꯥꯏꯔꯤꯗꯨꯕꯨ ꯀꯔꯤꯗ ꯆꯥꯟꯅꯔꯤꯒꯦ ꯇꯥꯃꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯁꯤꯕꯨ ꯄꯥꯈꯠꯀꯦꯗꯤ ꯍꯥꯏꯗꯗꯅ ꯀꯔꯤꯅꯣ ꯁꯤꯕꯨ ꯀꯔꯤ ꯃꯄꯥꯅꯣ ꯍꯥꯏꯕꯅꯤꯗ ꯃꯥꯡꯉꯅꯤꯌꯦ ꯏꯆꯥꯁꯦ ꯇꯥꯃꯣ ꯑꯉꯥꯡꯁꯦ ꯑꯁꯤꯒꯤ ꯃꯇꯝꯁꯤꯗꯅꯦ ꯐꯥꯖꯤꯜꯍꯧꯗ꯭ꯔꯗꯤꯅꯦ ꯁꯣꯏꯗꯅꯒꯤ ꯃꯥꯡꯕ ꯇꯥꯔꯦ ꯑꯉꯥꯡꯁꯦ ꯀ꯭ꯂꯥꯁ 10 ꯊꯥꯕꯗ ꯉꯥꯏꯔꯤ ꯒꯥꯔꯤ ꯃꯆꯥ ꯑꯃꯁꯨ ꯂꯩꯁꯜꯂꯨꯔꯦꯗꯣ ꯃꯁꯤꯗꯩꯁꯤꯗ ꯃꯃꯥꯟꯅꯕꯅꯦ ꯇꯧꯔꯤꯁꯤꯅꯅꯦ ꯃꯃꯥ ꯃꯄꯥꯅ ꯐꯥꯖꯤꯟꯕ ꯉꯝꯗꯕ ꯉꯥꯛꯇ ꯅꯣꯡꯉꯥꯟꯕꯗꯒꯤ ꯂꯥꯛꯑꯅꯤ ꯃꯁꯤꯗ ꯒꯨꯒꯥꯅ ꯆꯥꯕꯒ ꯊꯛꯄꯒ ꯀꯣꯏꯕꯒ ꯂꯥꯡꯕꯒ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯕꯅꯣ ꯇꯥꯃꯣ ꯑꯉꯥꯡꯁꯤꯕꯣ ꯑꯁꯨꯃꯥꯏꯅ ꯑꯗꯨꯝ ꯃꯥꯅ ꯍꯥꯏꯔꯤꯒꯩ ꯌꯥꯔ ꯍꯜꯂꯁꯦ ꯍꯥꯏꯔꯕ ꯃꯥꯅ ꯍꯥꯏꯔꯤꯒꯩ ꯌꯥꯔꯗꯤ ꯃꯥꯡꯉꯅꯤꯌꯦ ꯏꯆꯥꯁꯦ ꯀꯔꯤꯅꯣꯅꯦ ꯇꯥꯃꯣ ꯋꯥꯈꯟꯗꯣ ꯈꯔ ꯈꯟꯊꯕꯤꯌꯣ ꯏꯕꯦꯜꯂꯩ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯆꯥꯎꯈ꯭ꯔ ꯄꯣꯠꯅꯤꯅꯦ ꯇꯣꯂꯣꯞꯀꯥꯁꯦ ꯆꯥꯎꯈ꯭ꯔ ꯄꯣꯠꯅꯤ ꯃꯤꯒꯤ ꯃꯃꯥꯡꯗ ꯄꯪꯅꯣꯞ ꯅꯣꯞꯅ ꯍꯤꯡꯕ ꯌꯥꯕ꯭ꯔꯣ ꯏꯆꯥꯗꯨꯃ ꯒꯥꯔꯤ ꯑꯃ ꯇꯣꯡꯍꯟꯕꯗꯩ ꯅꯠꯇ꯭ꯔꯣ ꯃꯤꯅꯒ ꯃꯌꯥ ꯀꯥꯗꯅ ꯌꯦꯡꯅꯔꯤꯕꯗꯣ ꯑꯩꯒꯤ ꯏꯆꯥꯅꯕꯨ ꯄꯪꯅꯣꯞ ꯅꯣꯞꯅ ꯍꯤꯡꯍꯟꯕ ꯌꯥꯄꯣꯟꯇꯦꯅꯦ ꯇꯧꯖꯁꯅꯨ ꯀꯩꯗꯧꯔꯒꯦ ꯀꯩꯗꯧꯕꯒꯤ ꯃꯥꯡꯗꯣꯏꯅꯣ ꯑꯩꯒꯤ ꯏꯆꯥꯗꯤ ꯒ꯭ꯌꯥꯟ ꯇꯥꯈ꯭ꯔ ꯄꯣꯠꯅꯤ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯅꯆꯥꯅꯨꯄꯥꯗꯣ ꯃꯥꯅ ꯊꯣꯛꯄ ꯃꯥꯏꯅ ꯍꯟꯖꯔꯁꯅꯤ ꯅꯪꯁꯨ ꯆꯠꯁꯦ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯊꯦꯡꯈ꯭ꯔꯅꯤ ꯆꯥꯛꯅꯤꯅ ꯈꯔ ꯉꯟꯅ ꯇꯧꯅꯤ ꯍꯥꯏꯕꯅꯤ ꯃꯄꯥ ꯍꯥꯏꯕ ꯃꯄꯥꯁꯤꯅꯅꯦ ꯒ꯭ꯌꯥꯟ ꯇꯥꯔꯛꯇ꯭ꯔꯗꯤꯅꯦ ꯃꯆꯥꯁꯤꯡꯁꯦ ꯃꯤ ꯑꯣꯏꯕꯩ ꯋꯥ ꯂꯩꯇꯦ ꯀꯔꯤ ꯎꯄꯥꯏ ꯂꯩ ꯃꯥꯅ ꯊꯣꯛꯄ ꯑꯩ ꯊꯣꯛꯄ ꯍꯥꯏꯕꯗꯨꯅꯤ ꯍꯜꯂꯛꯅꯤꯡꯉꯒ ꯍꯜꯂꯛꯑꯣ ꯍꯜꯂꯛꯅꯤꯡꯗ꯭ꯔꯒ ꯇꯣꯛꯑꯣ ꯑꯗꯨ ꯇꯧꯔ ꯇꯥꯕꯅꯤꯅꯦ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯏꯇꯥꯎ ꯑꯁꯨꯛ ꯊꯦꯡꯈ꯭ꯔꯁꯤꯕꯨꯛꯇ ꯂꯤꯁꯣ ꯊꯧꯔꯝꯃꯤꯁꯤꯕꯨ ꯅꯠꯇꯦ ꯆꯦꯡ ꯋꯥꯅꯕ ꯄꯩꯁꯥꯒ ꯁꯨꯗ꯭ꯔꯕꯣ ꯏꯇꯥꯎ ꯑꯩꯉꯣꯟꯗꯒꯤ ꯄꯤꯔꯝꯃꯣꯔꯣ ꯏꯇꯥꯎ ꯌꯥꯔꯦ ꯆꯦꯡ ꯋꯥꯅꯕ ꯄꯩꯁꯥ ꯁꯨꯗꯕ ꯅꯠꯇꯦꯗ ꯀꯩꯊꯦꯜ ꯀꯨꯝꯃꯛꯄ ꯍꯅꯨꯕꯤ ꯃꯌꯥꯝ ꯑꯃꯅꯦ ꯁꯣꯜꯂꯕꯅꯤꯅ ꯃꯌꯨꯝ ꯐꯥꯎꯕ ꯊꯤꯟꯖꯟꯕꯤꯔꯨꯕꯅꯤꯗ ꯊꯦꯡꯉꯁꯨ ꯊꯦꯡꯅ ꯃꯈꯣꯏꯗꯤ ꯆꯠꯄ ꯉꯝꯗ꯭ꯔꯕꯅꯤꯅ ꯅꯨꯡꯉꯥꯏꯇꯦꯗꯅ ꯏꯇꯥꯎ ꯆꯩꯁꯨꯗꯨꯒ ꯇꯦꯛ ꯆꯠꯄꯗꯣ ꯌꯥꯝ ꯀꯨꯏꯔꯗꯕ ꯂꯝꯕꯤ ꯍꯥꯏꯔꯦ ꯃꯝꯇ꯭ꯔꯤꯛ ꯃꯝꯕꯅꯤ나 ꯑꯩꯅ ꯊꯤꯟꯖꯜꯂꯨꯕꯅꯤ ꯏꯇꯥꯎ ꯑꯩꯁꯨ ꯂꯣꯏꯔꯦ ꯌꯨꯝꯗ ꯆꯪꯉꯅꯤꯗ ꯏꯇꯥꯎꯗꯤ ꯀꯔꯣꯝꯗ ꯊꯣꯛꯂꯛꯏꯅꯣ ꯑꯩꯕꯨꯗꯤ ꯅꯨꯡꯉꯥꯏꯊꯣꯛꯄ ꯊꯣꯛꯂꯛꯏꯅꯤ ꯊꯥ ꯑꯃꯒꯤ 50,000 ꯂꯥꯛꯄꯅꯤꯅ ꯑꯗꯨꯝ ꯄꯪꯂꯦꯝ ꯂꯦꯝꯃꯦ ꯍꯥꯏꯔꯤꯕ ꯏꯃꯥꯟꯅꯕꯒꯤ ꯃꯆꯥꯒꯤ ꯕꯥꯔꯗꯦꯅꯤ ꯑꯩꯅ ꯆꯠꯇꯣꯔꯤꯕꯁꯦ ꯃꯥꯅꯦ ꯄꯩꯁా ꯄꯥꯏꯕ ꯏꯇꯥꯎ ꯍꯣꯏꯅꯤ ꯑꯗꯨꯅ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯨꯡꯉꯥꯏꯊꯣꯛꯄ ꯑꯩꯈꯣꯏꯅꯒ ꯃꯇꯧ ꯇꯝꯕ ꯐꯪꯕꯖꯥꯠ ꯅꯠꯇꯦꯗ ꯏꯇꯥꯎ ꯈꯣꯏꯒꯤ ꯑꯗꯣ ꯏꯇꯥꯎꯗ ꯑꯩ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯅꯤꯡꯕꯅꯤ ꯄꯩꯁꯥ ꯀꯌꯥ ꯄꯨꯒꯦ ꯍꯥꯏꯅꯣꯅꯦ ꯍꯧꯖꯤꯛꯇꯤ ꯑꯃꯠꯇ ꯌꯥꯎꯗꯦ ATMꯗꯒꯤ ꯆꯠꯇ꯭ꯔꯗꯤ ꯌꯥꯔꯣꯏꯅꯦ ꯏꯇꯥꯎ ꯅꯨꯡꯗꯥꯡꯁꯤꯗꯗꯤ ꯎꯄꯥꯏ ꯂꯩꯔꯣꯏꯅꯦ ꯏꯇꯥꯎ ꯄꯨꯒꯦ ꯍꯥꯏꯔꯁꯨ ꯎꯄꯥꯏ ꯂꯩꯔꯣꯏ ꯍꯧꯖꯤꯛꯇꯤ ꯂꯣꯏ ATM ꯕꯨꯠꯀ ꯂꯣꯏ ꯊꯣꯡ ꯂꯣꯟꯈ꯭ರೆ ꯍꯥꯏꯔꯤꯕ ꯏꯇꯥꯎꯗ ꯄꯩꯁꯥ ꯄꯨꯒꯦ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯏꯇꯥꯎ ꯑꯩꯅ ꯍꯥꯏꯗꯣꯔꯤ ꯋꯥꯁꯦ ꯀꯩꯅꯣꯅꯦ ꯏꯇꯥꯎꯒꯤ ꯏꯆꯥꯅꯨꯄꯥ ꯕꯤꯀꯥꯁꯇꯣ ꯉꯁꯥꯏ ꯃꯣꯏ ꯁ꯭ꯀꯨꯜꯗꯒꯤ ꯊꯣꯛꯂꯛꯑꯒ ꯃꯃꯥꯟꯅꯕ 4-5ꯒ ꯄꯨꯜꯂꯒ ꯆꯠꯈꯤꯕꯅꯦ ꯑꯗꯣ ꯂꯝꯈꯥꯏꯗ ꯊꯦꯡꯅꯩ ꯑꯁ ꯏꯇꯥꯎꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯈꯤꯇꯪ ꯆꯦꯛꯁꯤꯟꯕꯤꯌꯨꯀꯣ ꯆꯨꯔꯨꯞ ꯑꯃꯃꯝ ꯊꯛꯑ ꯒꯥꯔꯤꯗꯣ ꯀꯟꯅ ꯊꯧꯈꯤꯅꯦ ꯏꯇꯥꯎ ꯑꯁ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯇꯦꯕꯣ ꯏꯇꯥꯎ ꯏꯇꯥꯎ ꯑꯗꯨꯗ ꯊꯣꯏꯅ ꯋꯥꯈꯜ ꯊꯥꯗꯔꯨꯅꯨꯗ ꯏꯟꯈꯠꯂꯛꯄꯒꯤ ꯉꯥꯏꯍꯥꯛ ꯉꯥꯎꯕ ꯍꯥꯏꯕꯗꯨꯅꯤ ꯄꯩꯁా ꯄꯥꯏꯕ ꯃꯆꯥ ꯃꯁꯨꯒꯤ ꯍꯧꯅꯕꯤꯅꯤ ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯇꯧꯅꯤꯒꯦ ꯆꯍꯤ 4-5 ꯑꯃ ꯂꯩꯔ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯣꯏ ꯂꯩꯔꯕꯅꯤ ꯏꯇꯥꯎ ꯍꯧꯖꯤꯛꯀꯥꯟꯒꯤ ꯆꯠꯅꯕꯤꯅꯤ ꯏꯇꯥꯎ ꯍꯣꯏ ꯒ꯭ꯌꯥꯟꯕꯨꯗꯤ ꯇꯥꯔꯛꯄꯕꯨꯗꯤ ꯌꯥꯏ ꯍꯥꯏꯕꯕꯨ ꯐꯠꯇꯕ ꯂꯝꯕꯤꯗ ꯆꯪꯈ꯭ꯔꯗꯤ ꯏꯇꯥꯎ ꯑꯁ ꯄꯥꯛ ꯊꯣꯛꯂꯛꯄ ꯉꯝꯗꯕꯅꯤꯀꯣ ꯍꯣꯏ ꯅꯪꯒꯤ ꯂꯤꯛꯁꯣ ꯊꯧꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨꯝ ꯊꯧꯅꯦ ꯑꯩꯅ ꯄꯣꯛꯄ ꯏꯆꯥꯅꯕꯨ ꯀꯩꯗꯧꯕꯩ ꯃꯥꯡꯗꯣꯏꯅꯣ ꯑꯩ ꯃꯥꯡꯕ꯭ꯔꯣ
ꯑꯩꯈꯣꯏꯁꯨꯅꯦ ꯊꯥꯏꯅ ꯇꯧꯔꯦ ꯉꯥꯛꯇꯅꯤ ꯇꯧꯖꯁꯅꯨ ꯅꯪꯒꯤ ꯇꯧꯐꯝ ꯊꯣꯛꯄꯗꯣ ꯇꯧ ꯅ ꯁꯨꯃꯥꯡꯗꯤ ꯁꯤꯠꯇꯅ ꯃꯤꯁꯨꯃꯥꯡ ꯁꯤꯠꯀꯦ ꯈꯟꯒꯗꯨꯅꯦ ꯏꯕꯨꯡꯉꯣ ꯁꯨꯝ ꯐꯅꯤꯡꯕꯒꯤ ꯏꯇꯥꯎꯗ ꯍꯥꯏꯖꯕꯅꯦ ꯑꯩꯈꯣꯏꯕꯨꯗꯤ ꯃꯇꯤꯛ ꯌꯥꯝ ꯆꯥꯗ꯭ꯔꯤꯗ ꯏꯇꯥꯎ ꯐꯔꯦ ꯏꯇꯥꯎ ꯏꯇꯥꯎꯁꯨ ꯕꯥꯔꯗꯦ ꯄꯥꯔꯇꯤ ꯆꯠꯀꯅꯤ ꯍꯥꯏꯕꯗꯥꯏꯅꯦ ꯏꯇꯥꯎꯁꯨ ꯆꯠꯄꯤꯔꯨꯔꯣ ꯑꯩꯁꯨ ꯊꯦꯡꯈ꯭ꯔꯦ ꯆꯦꯡ ꯑꯃꯨꯛ ꯋꯥꯜꯂꯒ ꯌꯨꯝꯗ ꯍꯟꯖꯤꯟꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯏꯇꯥꯎ ꯑꯩꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦ ꯑꯁ ꯕꯤꯀꯥꯁ ꯍꯥꯏꯔꯤꯕ ꯑꯉꯥꯡꯁꯦ ꯁꯣꯏꯗꯅꯒꯤ ꯃꯥꯡꯕ ꯇꯥꯔꯦ ꯌꯥꯝꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯃꯄꯥꯁꯤꯅ ꯇꯧꯔꯤꯁꯦ ꯄꯩꯁꯥ ꯊꯣꯛꯑꯕꯅꯦꯅ ꯄꯪꯂꯥꯡꯗ ꯂꯥꯡꯉꯤ ꯄꯪꯅꯨꯡꯗ ꯅꯨꯡꯉꯥꯏꯊꯣꯛꯏ ꯃꯆꯥ ꯑꯁꯤꯅ ꯀꯔꯤ ꯇꯧꯔꯤ ꯈꯣꯠꯂꯤꯁꯦ ꯁꯨꯡꯌꯦꯡ ꯍꯦꯛ ꯌꯦꯡꯖꯗꯦꯗ ꯑꯩꯅ ꯐꯅꯌꯥꯝ ꯌꯥꯝꯃꯕꯅꯦ ꯊꯦꯡꯅꯔꯤꯁꯦ ꯗ꯭ꯔꯦꯟꯖꯥꯏ ꯆꯤꯡꯉꯝꯕꯅ ꯃꯔꯣꯟ ꯑꯃ ꯁꯣꯏꯗꯅꯒꯤ ꯃꯥꯡꯉꯅꯤ ꯑꯉꯥꯡꯁꯦ ꯌꯥꯝ ꯄꯥꯝꯃꯨꯈ꯭ꯔꯦꯗ ꯃꯆꯥ ꯁꯅꯥ ꯀꯩꯅꯣ ꯅꯪꯅ ꯌꯦꯡꯉꯤꯗꯨꯕꯣ ꯄꯥꯕꯨꯡ ꯃꯦꯠꯁꯀꯤ ꯑꯅꯧꯕ ꯐꯣꯔꯃꯨꯂꯥ ꯃꯌꯥꯝ ꯑꯃ ꯒꯨꯒꯜꯗ ꯐꯪꯉꯦ ꯑꯗꯣ ꯆꯤꯟꯐꯥ ꯄꯨꯔꯝꯕꯅꯤꯗ ꯁꯨꯝ ꯐꯩ ꯐꯩ ꯑꯗꯨꯒꯨꯝꯕ ꯀꯥꯟꯅꯕꯁꯤꯡꯗꯣ ꯌꯦꯡꯒꯗꯕꯅꯤ ꯅꯣꯡꯃ ꯍꯥꯏꯔꯤꯕ ꯅꯣꯡꯃꯁꯦ ꯌꯥꯝꯅ ꯃꯒꯨꯟ ꯂꯩꯅ ꯂꯧꯒꯗꯕꯅꯤꯀோ ꯅꯣꯡꯃ ꯅꯣꯡꯃꯒꯤꯅꯦ ꯀꯥꯟꯅꯕ ꯑꯃꯃꯝꯗꯤ ꯑꯗꯨꯝ ꯈꯪꯖꯤꯜꯂꯣ ꯏꯄꯥꯅ ꯀꯝꯄ꯭ꯌꯨꯇꯔ ꯂꯩꯔꯤꯕꯁꯦ ꯄꯩꯁా ꯂꯩꯅ ꯂꯩꯕ ꯅꯠꯇꯦꯀꯣ ꯃꯤꯉꯣꯟꯗꯒꯤ ꯃꯔꯤ ꯀꯥꯕꯤꯗ ꯁꯦꯜ ꯄꯨꯔꯒ ꯅꯪꯒꯤ ꯀꯝꯄ꯭ꯌꯨꯇꯔꯁꯦ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯂꯤꯁꯣ ꯊꯧꯔꯒ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯅꯦ ꯄꯩꯁꯥ ꯏꯟꯈꯠꯂꯤꯕꯅꯤ ꯌꯥꯝꯅ ꯚꯦꯂꯨ ꯂꯩꯅ ꯁꯤꯖꯤꯟꯅꯒꯗꯕꯅꯤꯀோ ꯏꯆꯥ ꯁꯅꯥ ꯏꯄꯥꯕꯨꯗꯤ ꯃꯤ ꯑꯣꯏꯍꯧꯗ꯭ꯔꯦ ꯑꯗꯨꯕꯨ ꯅꯪꯗꯤ ꯃꯤ ꯑꯣꯏꯗꯕ ꯌꯥꯗꯕꯅꯤ ꯏꯄꯥꯒꯨꯝꯅ ꯍꯤꯡꯕ ꯄꯨꯟꯁꯤ ꯃꯍꯤꯡꯗꯨꯗꯤ ꯑꯩꯁꯨ ꯄꯥꯝꯗꯦ ꯅꯪꯗꯤ ꯃꯤ ꯑꯣꯏꯗꯕ ꯌꯥꯗꯦ ꯀꯟꯅ ꯍꯣꯠꯅꯒꯗꯕꯅꯤ ꯑꯩꯁꯨ ꯈꯪꯉꯦ ꯄꯥꯕꯨꯡꯅ ꯂꯤꯁꯣ ꯊꯧꯕꯗꯣ ꯌꯥꯝꯅ ꯋꯥꯔꯝꯒꯅꯤ ꯅꯨꯡꯁꯥ ꯃꯔꯛꯇꯁꯨ ꯅꯣꯡ ꯃꯔꯛꯇꯁꯨ ꯑꯗꯨꯝ ꯊꯧꯏ ꯅꯣꯡꯅ ꯄꯨꯡꯂꯨꯞ ꯂꯨꯞꯄꯒ ꯍꯜꯂꯛꯄꯗꯣ ꯄꯥꯕꯨꯡ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯄꯥꯕꯨꯡ ꯑꯩ ꯀꯟꯅ ꯍꯣꯠꯅꯒꯦ ꯍꯣꯠꯅꯒꯗꯕꯅꯤ ꯑꯗꯨꯒꯅꯦ ꯃꯤ ꯌꯥꯝ ꯇꯤꯟꯅꯕꯗꯤ ꯏꯄꯥ ꯄꯥꯝꯗꯦꯀോ ꯃꯤ ꯑꯣꯏꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯅꯃꯥꯟꯅꯕ ꯌꯥꯝꯅ ꯇꯤꯟꯅꯕ ꯌꯥꯗꯦ ꯅꯪꯅ ꯇꯧꯒꯗꯕ ꯅꯊꯧꯗꯣ ꯄꯨꯛꯅꯤꯡ ꯆꯪꯉꯣꯏꯗꯣꯏꯅꯤ ꯃꯤ ꯌꯥꯝ ꯇꯤꯟꯅꯕꯁꯦ ꯍꯌꯦꯡꯋꯥꯏ ꯅꯪ ꯃꯤ ꯑꯣꯏꯔꯀꯥꯟꯗꯅꯦ ꯑꯗꯨꯝ ꯇꯤꯟꯅꯕ ꯌꯥꯔꯦ ꯍꯧꯖꯤꯛꯇꯤ ꯅꯪ ꯃꯤ ꯑꯣꯏꯗ꯭ꯔꯤꯕꯅꯤꯅ ꯆꯠꯄ ꯂꯥꯡꯕ ꯀꯣꯏꯕ ꯄꯥꯛꯅ ꯌꯥꯗꯦꯀꯣ ꯑꯗꯨꯒꯅꯦ ꯃꯆꯥꯁꯅꯥ ꯅꯪꯒꯤ ꯀꯝꯄ꯭ꯌꯨꯇꯔꯁꯦ ꯑꯩꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯦꯛ ꯇꯧꯏꯀꯣ ꯐꯠꯇꯕ ꯋꯦꯕꯁꯥꯏꯠ ꯆꯪꯗꯅ ꯌꯦꯡꯕ ꯌꯥꯗꯦꯀꯣ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯑꯣꯏꯔꯤꯕꯅꯤꯅ ꯑꯗꯨꯒꯨꯝꯕ ꯑꯃꯠꯇ ꯌꯦꯡꯕ ꯌꯥꯗꯦ ꯀꯩꯒꯨꯝꯕ ꯑꯩꯅ ꯊꯦꯡꯅꯔꯗꯤ ꯏꯄꯥꯕꯨ ꯐꯠꯇꯦ ꯍꯥꯏꯅꯤꯀꯣ ꯀꯩꯅꯣꯝꯃ ꯈꯪꯗꯕꯗꯅꯦ ꯒꯨꯒꯜꯗ ꯍꯪꯒꯗꯕ ꯁꯦ ꯒꯨꯒꯜꯗ ꯐꯪꯉꯤꯕ ꯀꯥꯟꯅꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯂꯧꯒꯗꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯣꯛꯇ ꯍꯟꯖꯤꯟꯒꯗꯕ ꯑꯗꯨꯒꯅꯦ ꯀꯩꯁꯨꯝꯇꯁꯨ ꯀꯥꯟꯅꯕꯁꯨ ꯐꯪꯗꯕ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯕꯒꯤ ꯈꯣꯠꯄꯒꯤ ꯃꯇꯝ ꯃꯥꯡꯍꯟꯗꯅ ꯗꯤꯜ ꯂꯦꯜꯂꯤꯕ ꯃꯌꯥꯝꯗꯣ ꯑꯄꯪꯕ ꯃꯤꯅ ꯇꯧꯒꯗꯕꯅꯤꯀꯣ ꯑꯄꯪꯕ ꯃꯤ ꯈꯛꯇꯅ ꯇꯧꯒꯗꯕꯅꯤ ꯃꯇꯝ ꯃꯥꯡꯍꯟꯕ ꯌꯥꯗꯦ ꯏꯄꯥꯁꯨ ꯃꯇꯝ ꯃꯥꯡꯍꯟꯗꯦꯗꯅ ꯃꯇꯝꯁꯦ ꯌꯥꯝꯅ ꯂꯤꯛꯅ ꯁꯤꯖꯤꯟꯅꯔꯤꯕꯅꯤ ꯅꯪꯅꯁꯨ ꯈꯪꯅ ꯂꯤꯛꯅ ꯁꯤꯖꯤꯟꯅꯒꯗꯕ ꯏꯄꯥꯅ ꯍꯥꯏꯁꯦ ꯚꯥꯞ ꯇꯥꯏꯀꯣ ꯍꯣꯏ ꯄꯥꯕꯨꯡ ꯑꯩꯗꯤ ꯁꯨꯞꯅꯒꯤ ꯂꯥꯏꯔꯤꯛꯀ ꯃꯔꯤ ꯂꯩꯅꯕ ꯈꯛꯇꯅꯤ ꯑꯩꯅ ꯌꯦꯡꯉꯤꯁꯦ ꯄꯥꯕꯨꯡ ꯑꯩ ꯑꯇꯣꯞꯄ ꯀꯔꯤꯝ ꯆꯪꯗꯦ ꯄꯥꯕꯨꯡ ꯑꯩ ꯃꯤ ꯑꯣꯏꯗꯕ ꯌꯥꯗꯕꯅꯤ ꯑꯩꯅ ꯃꯤ ꯑꯣꯏꯔꯕꯗꯤ ꯄꯥꯕꯨꯡꯁꯨ ꯂꯤꯁꯣ ꯊꯧꯕ ꯇꯣꯛꯇꯣꯏꯅꯤꯗꯅ ꯑꯩꯁꯨ ꯄꯥꯕꯨꯡꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯅꯤ ꯄꯥꯕꯨꯡ ꯑꯩ ꯃꯤ ꯑꯣꯏꯅꯕ ꯀꯟꯅ ꯍꯣꯠꯅꯒꯦ ꯄꯥꯕꯨꯡ ꯃꯥꯅꯤ ꯏꯆꯥꯅ ꯃꯤ ꯑꯣꯏꯔꯀꯥꯟꯗꯅꯦ ꯏꯄꯥꯅ ꯂꯤꯁꯣ ꯊꯧꯔꯤꯕꯁꯦ ꯊꯧꯔꯔꯣꯏ ꯄꯣꯊꯥꯔꯅꯤ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯈꯥꯛꯇꯅ ꯏꯄꯥꯅ ꯆꯠꯂꯤꯕꯁꯦ ꯆꯠꯂꯔꯣꯏ ꯅꯣꯡ ꯃꯔꯛꯇ ꯄꯨꯡꯂꯨꯞ ꯂꯨꯞꯄ ꯃꯈꯩ ꯆꯦꯡ ꯋꯥꯜꯂꯒ ꯍꯜꯂꯛꯄꯗꯣ ꯑꯗꯨꯁꯨ ꯇꯧꯔꯔꯣꯏ ꯏꯆꯥꯗ ꯃꯤ ꯑꯣꯏꯅꯕ ꯍꯣꯠꯅꯧ ꯃꯤ ꯑꯣꯏꯅꯕ ꯏꯄꯥꯅꯁꯨ ꯏꯆꯥꯕꯨ ꯁꯦꯝꯒꯅꯤ ꯀꯟꯅ ꯍꯣꯠꯅꯒꯗꯕꯅꯤ ꯄꯥꯕꯨꯡ ꯑꯩ ꯉꯝꯅꯕ ꯍꯣꯠꯅꯒꯦ ꯑꯁꯤꯕꯨ ꯊꯥꯏꯅ ꯂꯤꯛꯁꯣ ꯊꯧꯔꯒ ꯂꯩꯕ ꯏꯇꯥꯎꯗꯣ ꯅꯠꯇ꯭ꯔꯥꯅꯦ ꯃꯥꯅꯤꯗ ꯏꯇꯥꯎ ꯏꯇꯥꯎꯁꯦ ꯊꯥꯏꯅ ꯏꯇꯥꯎ
Mane mane, Thaina Rickshaw driver oiba natau dune itaw. Mandrabo. Itaw, nangdi kamaina sida. Car ga se thoduna court ka su litine. Itaw, nangdi nasaka do mayam phaja thomine. Kamaina no itaw sibo. Itaw se drug ki karbar ga tobro. Kamaina itaw yam tin nai lemi nangdi. Itaw ne ngang basin ma. Karai tigi drug karbar no itaw. Ai adugumba thabaka tawde ko. Itaw, thaina ina Rickshaw thawraga isa sembado. Hojikti aina Rickshaw thawrubagi mahido phangi itaw. Matamduda aina waramdradi ngasi aina car tongba phangise court ka litpa phangise phangamdabasu yai. Hojikti isa sembagi mahido ai chare itaw. Aigi cha MCS oil ine itaw. Mama do mapam jaskiba. Aduda lawbirugena sum tholamani. Adu itaw because ti kamai tokre. Madi kari honari. Kashu toidopo honade dai taw. Adum lay yumda. Matam gi oiba business sum tawra lay haitare. Adoi taw itaw su adum lay bihoko. Aise pharmacy dagi guli lay balakpane. Itaw chatloki ge dudi. Adudi yam phabo wani nei taw. Business haibase yam kana khraponi. Adu itaw kai ngamdabano. Itaw su kuchu ma ithok thokte nabaga yawbro itaw. Kaidawruge itaw bo. Itaw ahan leina haibadunida. Laina puba ngamnaba leina haibaduni. Heart ka diabetes ka ne. Diabetes hana leiba. Adagi heart song yoksalakpa. Khangdre de itaw aigi laibakse. Itaw hoidi isa yu kashu tawde. Yam siengna bu urine. Phai itaw yam phai. Ado itaw ai chatloki ko. As nungaiti ne itaw dudi yamna. Ado itaw taba thakpadi phajana kakpiro. Aduga hakjang sajin khar tawragane adum yanida kashu tawra. Ado itaw su isado yam ngamdana ure. Itaw su guli leiba lakpanina haipe chatpiruro. Ai som lei jahogi ke mama do tholak prana ngai bani ngasai dagi. Amta phone tawsangi itaw aisu. Itaw su chatpiro. Pabung, happy Father's Day. Pabung na Rickshaw do wana thawramdrabadi aina ngasi tai pundana court litana litlibase litlamoy ko pabung na nungju nungsa khaktana nong marakta Rickshaw thawgibaduna ngasidi ai si oiba ngami bani. Pabung ai mita sangsang uri. Pabung na tatlaba sendan do Rickshaw thawraga wana halaaga photpado ai yam nungaite. Hanjin photlaga tongkibado ai mita uye pabung. Ado ngasidi Father's Day nina aina pabung ki khongu phajaba ma gari manangda hapame. Pabung horen phajaba yengo. Ado ima gi su aina phi amadi lerakpane. Ima su nungai roina. Ima di chatse yade. Ima gi di sidagi dum leiraga pupi garse. Ado pabung kai chaninge hayo nasada. Nasa ngasidi leitharadamne. Adudine mapa moibagi tawum thokpa ithongni. Aina nang semi base hayeng nangasu nangi nachado mi hoina ba semgadabani. Mase mapa moibagi thodangni ko. Ado phare. Aidi kashu bu chaningdida. Aidi nangi khomuktubu phanyabu yengningi. Ado phare. Atapose leirago ya chatkharse. Namaga da punoy sarse ba. Ibani se chathoga pubado nuaite. Namado mathwai nungai roine. Lao asapodo order tawgro. Pek oin to birona haikro. Aduga ijumda purase. Pabung aduna phado male. Pek oin to halage dudi. Horen jumda akhoi hom punna chaminarase. Aduna su yana pharani pabung. Ngamdine he. Because tabor nangbo ising kita puthurone. Dihe sisu yadre. Migi machadi yengo. Rickshaw thawraga machado MCS ohenkre. Aigi icha nupachina aina setna hodabadagi nisa da laichut na ngasidi ngarangda center dagi lokthubda ngairi. Amuk chaba horamane khangre aigi punsi se. Mama sisu lok lehau tawdana ngarangdagi hogotte. Si matawbinaba haibado leitida aigidi. Aina setna hodabadagi thoiba ngaktani mase. Aina ne nau chahonba matam charinge de isabu warag hogtabadagi thoibani ne se.
guli leiba chatpane guli ahum leigadabado amakak leiraga lai paisa su konadre karino tawgado sibo Vikas oh Vikas amta laune he ipagi kokse yamna ngawre as laune he ipabu kainom tawrine he Pabung kaigino Pabung na ibu sena biramdrise Pabung na ibu kaidobagi mi oina ba semam leibano Pabung aina hairiba bakai kaidobagi Pabung na piribano kaidobagi yaribano Pabung ai ngasidi yamna ningamaktre Pabung matamduda Pabung na ibu karigi question sanadribano Pabung na ibu karigi action bidribano Pabung ai ngasidi yamna pendre Pabung nangna thoaliba ngakta Pabung mane aina thoanba ngakta mapa ama oina aigi ichasina karaida chali kari tawri haibase aina yengsilhaudabadagi thoiba ngakta matamduda aina paisa paire haidana aigisu aigi thokpa nangi thokpa haidana tawkibagine matamduda ai yam nungaiki koiba langba chak chanaba toiki imung sida aigi chana kaidobi aigi nupina kari nari haiba ai sueng yengchankide adubu hojekti ahal oiraklaba kansidadi ipa pendre aina manghankiba matam aina manghankiba sel hojekti yamna pamure aigi isa oriba nangse aigidi lanni haibase ipa kaururene he oh because ipagi kokse yam ngare ipabu doctor ra mukta pudana because ipabu doctor ra amukta di pubiyo kaidobage as yadra ipagi kokse ngawbaga chikpaga Pabung nasabu warobigano Pabung bu nachana layengba ngamgadaba mandre nachagi khutta chil manamta laitiye Pabung nai haiba ai khangi adubu khangna ai Pabung bu layengba dingamdre matamduda Pabung na ai bu mi oinaba sembiramnabadi ko Pabung na nari anaba singdo afaba doctor da chattuda layengba ngamgadabane adubu upai lekte Rickshaw driver gi macha sanana di MCS oiduna ngasi mapabu koiba pupini harawani nungai hale Pabung ayo pente ai se Pabung na sembiram labadi Pabung gi anabudo aina layengba ngamgadabane Pabung upai lekte Pabung nasabu warubigano Pabung matamduda Pabung na ibu pu chaiduna warak piramlabadi sanana ngasi MCS oiriba adugumna aisu oiramgani ko Pabung nachabu warubigano khara khangbiro upai leite nacha ipa kainom tawrin he because